ꯑꯩꯈꯣꯏ ꯑꯐꯕ ꯋꯥꯍꯩ ꯍꯥꯏꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩꯒꯤ ꯆꯤꯟꯅ ꯑꯐꯕ ꯋꯥ ꯍꯥꯏ, ꯑꯩꯅ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕꯒꯤ ꯃꯍꯨꯠꯇ ꯁꯦꯝꯒꯠꯄꯒꯤ ꯋꯥ ꯉꯥꯡꯏ, ꯑꯩꯅ ꯁ꯭ꯔꯥꯞꯀꯤ ꯃꯁꯛ ꯑꯣꯏꯕ ꯋꯥꯁꯤꯡ ꯉꯥꯡꯗꯦ, ꯅꯨꯡꯇꯤꯒꯤ ꯑꯁꯨꯝꯅ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯏ, ꯃꯁꯤ ꯕꯥꯏꯕꯜꯗꯁꯨ ꯌꯥꯎꯏ, ꯏꯁ꯭ꯋꯔ ꯑꯩꯒꯤ ꯆꯤꯟꯅ ꯄꯥꯞ ꯇꯧꯈꯤꯗꯅꯕ ꯑꯩꯕꯨ ꯆꯦꯛꯁꯤꯟꯍꯟꯕꯤꯌꯨ꯫ ꯑꯩꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯃꯌꯥꯝꯁꯤ ꯇꯨꯃꯤꯟ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯧꯅ ꯄꯣꯛꯂꯕ ꯃꯤꯑꯣꯏ 18,000 ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯁ꯭ꯋꯔ ꯅꯨꯡꯁꯤꯔꯝꯗ꯭ꯔꯕꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯑꯥꯁꯥ, ꯃꯪꯂꯥꯟ ꯑꯃꯗꯤ ꯄ꯭ꯔꯥꯔꯊꯅꯥ ꯂꯩꯖꯩ꯫ ꯅꯈꯣꯏꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯝꯖꯅ ꯊꯤꯖꯔꯤꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯄꯥꯎꯈꯨꯝ ꯐꯪꯗꯗꯨꯅ ꯏꯁ꯭ꯋꯔ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯌꯥꯏ꯫ ꯑꯩꯅ ꯏꯁ꯭ꯋꯔ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏ ꯐꯠꯇꯕ ꯌꯥꯅꯅꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀ ꯌꯥꯅꯕꯗꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯉꯥꯏꯔꯝꯃꯤ꯫ ꯑꯃꯦꯟ꯫ ꯏꯁ꯭ꯋꯔꯒꯤ ꯁꯥꯁꯇ꯭ꯔ ꯈꯔꯗ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯦ ꯍꯥꯏꯔꯒ ꯅꯨꯡꯇꯤꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯧ꯫ ꯄꯥꯎꯔꯧ 9:6-9 ꯇꯥꯎ, ꯑꯩꯅ ꯑꯊꯣꯏꯕ ꯋꯥꯁꯤꯡ ꯍꯥꯏꯒꯅꯤ, ꯑꯩꯒꯤ ꯆꯤꯟꯕꯥꯟ ꯀꯥꯊꯣꯛꯄꯗ ꯑꯆꯨꯝꯕ ꯋꯥꯁꯤꯡ ꯊꯣꯔꯛꯀꯅꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯆꯤꯟꯅ ꯑꯆꯨꯝꯕ ꯍꯥꯏꯒꯅꯤ꯫ ꯐꯠꯇꯕꯗꯤ ꯑꯩꯒꯤ ꯆꯤꯟꯕꯥꯟꯗ ꯇꯨꯀꯠꯆꯕꯅꯤ꯫ ꯅꯣꯠꯕꯨꯛ ꯑꯃ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯄꯥꯎꯔꯧ ꯄꯥꯎ, ꯁꯤꯗ ꯅꯠꯇꯅ ꯕꯥꯏꯕꯜꯗ ꯆꯤꯟꯒꯤ ꯑꯃꯗꯤ ꯋꯥꯍꯩꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯊꯤꯗꯣꯛꯎ, ꯃꯗꯨ ꯏꯊꯣꯛꯂꯦ ꯍꯥꯏꯔꯒ ꯐꯝꯊꯗꯨꯅ ꯍꯥꯏꯌꯨ, ꯏꯁ꯭ꯋꯔ ꯃꯁꯤ ꯑꯩ ꯏꯊꯟꯇꯅ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ, ꯃꯗꯨ ꯅꯪꯒꯤ ꯊꯧꯖꯥꯟꯅ ꯑꯩꯅ ꯏꯟꯖꯒꯅꯤ, ꯑꯩꯅ ꯁꯔꯨꯛ ꯑꯃ ꯑꯣꯏꯒꯅꯤ, ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ ꯍꯥꯏꯗꯣꯛꯀꯅꯤ, ꯑꯩꯅ ꯑꯩꯒꯤ ꯆꯤꯟ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯒꯤ ꯆꯤꯟ ꯑꯁꯤ ꯁꯤꯖꯤꯟꯅꯍꯜꯂꯣꯏ꯫ ꯊꯥꯒꯠ ꯏꯁꯩ 19:13 ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯁꯤꯡ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡꯗ ꯈꯟꯖꯕ ꯑꯁꯤ ꯅꯍꯥꯛꯀꯤ ꯃꯥꯡꯗ ꯂꯧꯁꯤꯟꯕ ꯌꯥꯕ ꯑꯣꯏꯁꯅꯨ꯫ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯁꯤꯡ ꯑꯃꯗꯤ ꯋꯥꯈꯜ ꯑꯁꯤ ꯏꯁ꯭ꯋꯔ ꯅꯪꯒꯤ ꯃꯥꯡꯗ ꯂꯧꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯅꯪ ꯁꯣꯏꯈꯤꯕ ꯌꯥꯏ, ꯑꯩꯁꯨ ꯁꯣꯏꯈꯤꯕ ꯌꯥꯏ, ꯃꯗꯨ ꯍꯦꯛ ꯁꯣꯏꯈꯤꯕꯒ ꯊꯨꯅꯃꯛ ꯄꯨꯛꯅꯤꯡ ꯍꯣꯡꯉꯨ, ꯃꯇꯝ ꯆꯨꯞꯄꯗ ꯄꯨꯛꯅꯤꯡ ꯍꯣꯡꯉꯨ꯫ ꯑꯩꯈꯣꯏꯒꯤ ꯆꯤꯟꯅ ꯁꯤꯖꯤꯟꯅꯔꯣꯏꯗꯕ ꯄꯣꯠ ꯑꯃꯗꯤ ꯑꯩꯅ ꯍꯥꯏꯔꯣꯏꯗꯕ ꯄꯣꯠ 3ꯀ ꯍꯥꯏꯒꯗꯕ ꯄꯣꯠ 3ꯀ ꯍꯥꯏꯒꯦ꯫ ꯉꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯍꯥꯏꯕ ꯂꯣꯏꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ꯫ ꯕꯥꯏꯕꯜꯅ ꯅꯈꯣꯏꯒꯤ ꯆꯤꯟꯅ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯗꯤ ꯋꯥꯌꯦꯟꯕ, ꯃꯤꯋꯥ ꯉꯥꯡꯅꯕ, ꯊꯤꯅ ꯉꯥꯡꯕ, ꯑꯗꯨꯒ ꯗꯔꯀꯥꯔ ꯂꯩꯇꯕ ꯃꯐꯝꯗ ꯉꯥꯡꯗꯕ ꯑꯁꯤꯅꯤ꯫ ꯗꯦꯕꯀ ꯑꯩꯒꯒꯤ ꯋꯥꯔꯤ ꯑꯃ ꯍꯥꯏꯒꯦ꯫ ꯆꯍꯤ ꯀꯌꯥꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯆꯠꯇꯨꯅ ꯂꯩꯔꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯅꯣꯡꯃ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯈꯪꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯗꯕꯗꯨ ꯗꯦꯕꯅ ꯈꯪꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ, ꯐꯔꯦ, ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯃꯤꯡꯗꯣ ꯑꯣꯟꯊꯣꯛꯂꯒꯦ꯫ ꯑꯩꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ, ꯃꯦꯔꯤꯁꯤ ꯁꯤꯗ ꯊꯕꯛ ꯇꯧꯗ꯭ꯔꯕ꯭ꯔꯥ? ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ, ꯇꯧꯗ꯭ꯔꯦ, ꯃꯥ ꯆꯠꯈ꯭ꯔꯦ꯫ ꯃꯥꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯕꯅꯣ? ꯃꯈꯣꯏꯅ ꯖꯣꯟꯒ ꯃꯥꯒ꯫ ꯖꯣꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯁꯨ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯥꯗꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏ, ꯖꯣꯟꯒ ꯃꯥꯒꯁꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯗꯅ ꯀꯣꯏꯃꯤꯟꯅꯗꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯖꯣꯟꯗꯤ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯔꯨꯞꯀ ꯂꯨꯍꯣꯡꯂꯦ꯫ ꯑꯗꯨꯗ ꯃꯍꯥꯛ ꯊꯕꯛ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯗꯦꯕꯀ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯃꯦꯔꯤꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ꯫ ꯃꯥꯅ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯖꯣꯟꯒ ꯃꯥꯒꯁꯤ ꯆꯠꯃꯤꯟꯅꯗꯅ ꯂꯩꯔꯒ ꯖꯣꯟꯅ ꯊꯥꯗꯣꯛꯄꯤꯔꯝꯂꯕꯖꯥꯠꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯖꯣꯟꯒ ꯃꯥꯒ, ꯃꯥꯗꯤ ꯃꯍꯥꯛꯀ ꯀꯔꯝꯅ ꯀꯔꯤꯒꯤ? ꯑꯩꯅ ꯍꯥꯏ, ꯖꯣꯟ ꯀꯩꯗꯧꯔꯒꯦ? ꯃꯍꯥꯛꯅ ꯍꯥꯏ, ꯖꯣꯟꯗꯤ ꯊꯤꯗꯅ꯫ ꯑꯩꯅ ꯍꯥꯏ, ꯃꯥꯗꯤ ꯀꯌꯥꯝ ꯐꯖꯔꯗꯅ? ꯃꯍꯥꯛꯅ ꯍꯥꯏ, ꯍꯣꯏ, ꯃꯥ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯅ ꯇꯧꯔꯝꯕ ꯌꯥꯕꯅꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯅ ꯍꯥꯏꯈꯤ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯈꯣꯏꯅ ꯀꯅꯥ ꯎꯅꯒꯅꯤ ꯎꯅꯔꯣꯏ, ꯑꯩꯈꯣꯏꯅ ꯂꯦꯞꯇꯅ ꯂꯩꯔꯦ꯫
ꯃꯈꯣꯏꯒꯤ ꯐꯖꯕ ꯊꯤꯕ ꯑꯩꯈꯣꯏꯅ ꯂꯦꯞꯇꯅ ꯂꯩꯔꯦ꯫ ꯀꯥꯔꯗ ꯂꯩꯔꯤꯉꯩꯗ ꯗꯦꯕꯅ ꯍꯥꯏꯔꯛꯏ, "ꯑꯣ ꯏꯁ꯭ꯋꯔ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯁꯤꯃꯛꯅꯤ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯏꯁ꯭ꯋꯔ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ"꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯈꯪꯂꯛꯄ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯈꯤ, "ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ, ꯀꯅꯥ ꯑꯃꯠꯇꯅꯗꯤ ꯇꯧꯕꯤꯒꯅꯨ"꯫ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯁꯤꯡ ꯑꯁꯤ ꯃꯈꯣꯏꯗ ꯀꯥꯟꯅꯗꯕ ꯋꯥꯔꯦꯝ ꯉꯥꯛꯇꯅꯤ꯫ ꯃꯨꯟꯅ ꯇꯥꯕꯤꯌꯨ, ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯄꯥꯡꯒꯜ ꯆꯤꯡꯊꯣꯛꯄ ꯋꯥꯍꯩ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯂꯥꯟꯕꯟꯁꯤꯡ ꯑꯁꯤ ꯊꯨꯒꯥꯏꯅꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯤꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯁꯤꯗꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯄꯥꯡꯒꯜ ꯍꯥꯞꯄ ꯉꯝꯕ ꯑꯃꯗꯤ ꯂꯥꯏ ꯐꯠꯇꯕꯗꯒꯤ ꯄꯥꯡꯒꯜ ꯂꯧꯊꯣꯛꯄ ꯉꯝꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯕ ꯐꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯐꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯅꯅꯕ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯊꯕꯛ ꯑꯗꯨꯗꯁꯨ ꯏꯁ꯭ꯋꯔꯒꯤ ꯕꯣꯔ ꯂꯩꯅꯅꯕ ꯄ꯭ꯔꯥꯊꯅꯥ ꯇꯧꯁꯤ꯫ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯔꯝꯕ ꯌꯥꯕꯅꯤ, ꯏꯁ꯭ꯋꯔꯕꯨ ꯍꯔꯥꯎꯍꯟꯗꯨꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯂꯝꯕ ꯌꯥꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗꯒꯤ ꯐꯠꯇꯕ ꯋꯥꯍꯩ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯊꯥꯖꯕꯗ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯕꯗ ꯑꯀꯥꯏꯕ ꯑꯣꯏ꯫ ꯑꯩꯒꯤ ꯊꯃꯣꯏꯅ ꯊꯥꯖꯩ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎꯕꯗ ꯑꯀꯥꯏꯕ ꯑꯣꯏ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯃ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯂꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯧꯗꯨꯅ ꯃꯁꯤ ꯑꯃꯨꯛꯇ ꯌꯦꯡꯁꯤ, ꯃꯗꯨ ꯁ꯭ꯀ꯭ꯔꯤꯟꯗ ꯀꯥꯞꯊꯣꯛꯄꯤꯕ ꯑꯣꯏꯁꯅꯨ꯫ ꯖꯦꯀꯣꯕꯀꯤ ꯑꯃ: "ꯀꯅꯥꯒꯨꯝꯕ ꯃꯍꯥꯛ ꯙꯔꯃ ꯂꯩ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯏꯁ꯭ꯋꯔꯕꯨ ꯊꯥꯒꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯈꯥꯝꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯆꯤꯟ ꯈꯥꯝꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕꯗꯨ ꯑꯔꯦꯝꯕꯅꯤ"꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯆꯞ ꯃꯥꯟꯅꯕ ꯆꯤꯟꯗꯒꯤ ꯕꯣꯔꯁꯨ ꯄꯤꯕ ꯁ꯭ꯔꯥꯞꯁꯨ ꯄꯤꯕ ꯇꯧꯒꯅꯨ꯫ ꯑꯃꯦꯟ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯐꯣꯡꯗꯣꯛꯄꯤꯕ ꯐꯪꯂꯝꯒꯅꯤ, ꯖꯤꯁꯨꯅ ꯃꯁꯤ ꯃꯍꯥꯛꯅ ꯀ꯭ꯔꯣꯁꯇ ꯀꯥꯔꯝꯗꯥꯏꯒꯤ ꯃꯇꯥꯡ ꯑꯗꯨꯗꯅꯤ꯫ ꯃꯍꯥꯛꯅ ꯒꯦꯠꯁꯦꯃꯅꯤꯗ ꯆꯠꯇꯨꯅ ꯑꯋꯥꯕ ꯈꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯌꯣꯍꯥꯟ 13:30 ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯗꯅꯤ꯫ ꯃꯇꯝꯗꯨ ꯅꯛꯁꯤꯜꯂꯛꯂꯦ, ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯃꯁꯤꯗ ꯌꯦꯡꯕꯤꯌꯨ, ꯑꯩꯅ ꯅꯈꯣꯏꯗ ꯌꯥꯝꯅ ꯍꯥꯏꯔꯔꯣꯏ, ꯃꯔꯝꯗꯤ ꯐꯠꯇꯕ ꯃꯍꯥꯛ ꯑꯗꯨ ꯂꯥꯛꯂꯦ, ꯑꯩꯉꯣꯟꯗ ꯃꯍꯥꯛꯀꯤ ꯁꯔꯨꯛ ꯂꯩꯇꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯅ ꯍꯥꯏꯈꯤꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯂꯥꯛꯂꯦ꯫ ꯍꯧꯖꯤꯛ ꯃꯤꯅ ꯈꯟꯕꯒꯤ ꯋꯥꯡꯃꯗ ꯑꯩꯅ ꯑꯋꯥꯕ ꯊꯦꯡꯅꯒꯅꯤ꯫ ꯂꯥꯟ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯂꯩꯕ ꯂꯥꯟꯗꯣ ꯁꯣꯛꯅꯔꯝꯃꯤ꯫ ꯑꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕꯒꯤ ꯃꯔꯛꯇ, ꯏꯁ꯭ꯋꯔ ꯑꯃꯁꯨꯡ ꯁꯩꯇꯥꯟꯒꯤ ꯃꯔꯛꯇ꯫ ꯖꯤꯁꯨꯅ ꯍꯥꯏꯔꯤ, ꯂꯥꯏ ꯐꯠꯇꯕꯅ ꯊꯕꯛ ꯇꯧꯕ ꯍꯧꯔꯦ, ꯑꯗꯨꯅ ꯁꯣꯏꯗꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯔꯕꯅꯤ, ꯃꯔꯝꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯁꯥꯐꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯁꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯑꯁꯤꯅꯤ꯫ ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯃꯔꯝꯗꯤ ꯑꯋꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯄꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯟꯒꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ꯫ ꯑꯩꯅ ꯑꯃꯨꯛꯀ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯈꯣꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ꯫ ꯅꯪꯒꯤ ꯆꯤꯟꯗꯨ ꯀꯟꯕꯤꯕ ꯐꯪꯂꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯋꯥꯍꯩꯁꯤꯡꯅ ꯑꯇꯣꯞꯄꯗ ꯕꯣꯔꯒꯤ ꯃꯁꯛ ꯑꯣꯏ꯫ ꯑꯗꯥꯝ ꯑꯃꯁꯨꯡ ꯏꯚꯇ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯒ ꯕꯣꯔ ꯄꯤꯈꯤ꯫ ꯃꯁꯤꯡ ꯊꯤꯕꯗ ꯃꯍꯥꯛꯅ ꯍꯥꯏ, ꯅꯈꯣꯏꯅ ꯍꯥꯏꯗꯣꯛꯂꯒ ꯃꯤꯁꯤꯡꯗ ꯕꯣꯔ ꯄꯤꯕ ꯌꯥꯒꯅꯤ꯫
ꯃꯄꯥꯅ ꯕꯣꯔꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯃꯆꯥꯅꯤꯄꯥꯗ ꯊꯪꯊꯕꯤ, ꯖꯦꯀꯣꯕꯅ ꯃꯗꯨ ꯄꯥꯝꯃꯟꯈꯤꯕꯅ ꯃꯍꯥꯛꯅ ꯑꯣꯏꯗꯕ ꯐꯠꯇꯕ ꯉꯥꯡꯅꯤꯡꯈꯤ꯫ ꯏꯁꯥꯝꯅ ꯐꯪꯒꯗꯕ ꯑꯗꯨ ꯂꯧꯊꯣꯛꯈꯤ꯫ ꯏꯁꯥꯛ ꯃꯍꯥꯛꯁꯤ ꯃꯤꯅꯝꯕꯤꯔꯦ ꯍꯥꯏꯕꯁꯤ ꯍꯦꯛ ꯈꯪꯂꯛꯄꯒ, ꯃꯍꯥꯛꯅ ꯕꯣꯔꯁꯤ ꯂꯥꯟꯅ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯍꯦꯛ ꯈꯪꯂꯛꯄꯒ ꯍꯥꯏ, ꯑꯩꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ, ꯃꯁꯤ ꯑꯃꯨꯛ ꯂꯧꯁꯤꯟꯕ ꯌꯥꯔꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯋꯥꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯎ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯕꯨ ꯏꯁ꯭ꯋꯔ, ꯅꯍꯥꯛꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯀꯛꯊꯠꯄꯤꯌꯨ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯍꯥꯟꯅ ꯈꯜꯂꯝꯕ ꯑꯗꯨꯗꯒꯤ ꯁꯤꯅ ꯍꯦꯟꯅ ꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯒꯗꯕ ꯑꯗꯨꯗꯤ ꯅꯪꯒꯤ ꯆꯤꯟ ꯑꯗꯨ ꯑꯐꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯧ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯔꯦꯞ ꯑꯃ ꯂꯦꯞꯄꯨ ꯃꯗꯨꯗꯤ ꯅꯪꯅ ꯅꯪꯒꯤ ꯆꯤꯟ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯐꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯒꯅꯤ, ꯐꯠꯇꯕꯗ ꯁꯤꯖꯤꯟꯅꯔꯔꯣꯏ, ꯃꯔꯝꯗꯤ ꯅꯪꯅ ꯑꯐꯕ ꯊꯕꯛ ꯑꯗꯨꯝ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯠꯇꯕ ꯋꯥꯍꯩꯒꯤ ꯃꯐꯝ ꯂꯩꯇꯦ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯅꯨꯡꯉꯥꯏꯍꯜꯂꯨ, ꯊꯥꯒꯠꯂꯨ, ꯅꯪꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯗꯨ ꯈꯪꯍꯜꯂꯨ, ꯕꯣꯔ ꯄꯤꯅꯅꯕ ꯅꯪꯒꯤ ꯆꯤꯟꯗꯨ ꯁꯤꯖꯤꯟꯅꯧ꯫ ꯅꯪꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪ ꯑꯣꯏꯖꯕ ꯊꯤꯕꯅꯤ, ꯅꯠꯇ꯭ꯔꯒ ꯅꯪꯅ ꯑꯇꯣꯞꯄꯁꯤꯡꯒꯤ ꯐꯠꯇꯕ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯂꯕꯗꯤ ꯅꯉꯣꯟꯗ ꯙꯔꯃꯒꯤ ꯑꯣꯏꯕ ꯊꯋꯥꯏ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ, ꯃꯔꯝꯗꯤ ꯙꯔꯃ ꯌꯥꯝꯅ ꯉꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯒꯤ ꯑꯔꯥꯟꯕꯇ ꯉꯥꯡꯏ꯫ ꯑꯁꯨꯝꯅ ꯋꯥꯌꯦꯟꯒꯟꯕ, ꯁꯤꯊꯒꯟꯕ ꯋꯥ ꯉꯥꯛꯇ ꯉꯥꯡꯏ꯫ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ꯫ ꯏꯁ꯭ꯋꯔꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯄꯣꯠ ꯑꯃꯠꯇ ꯑꯩꯅ ꯅꯈꯣꯏꯗ ꯆꯥꯎ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦ꯫ ꯖꯣꯟ ꯑꯃꯁꯨꯡ ꯁ꯭ꯇꯦꯁꯤ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯕ ꯋꯨꯃꯦꯟꯁ ꯀꯟꯐꯔꯦꯟꯁ ꯑꯁꯤꯗ ꯋꯥ ꯉꯥꯡꯕꯤꯒꯗꯕ ꯑꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯌꯦꯡꯂꯤꯕꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯀꯟꯐꯔꯦꯟꯁ ꯑꯁꯤꯗ ꯌꯥꯎꯅꯅꯕ ꯂꯥꯛꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯆꯥꯎꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯠꯁꯤ ꯃꯈꯣꯏ ꯏꯁ꯭ꯋꯔꯗ ꯊꯥꯖꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯅꯩꯅꯒꯗꯕ ꯑꯗꯨꯗꯤ ꯇꯥꯏꯁꯤꯟꯕ ꯑꯁꯤꯅꯤ꯫ ꯏꯁ꯭ꯋꯔꯗꯤ ꯇꯥꯏꯁꯤꯟꯕꯤꯕꯅꯤ꯫ ꯑꯩꯅ ꯇꯥꯏꯁꯤꯟꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯑꯗꯣꯝꯅ ꯀꯔꯤ ꯈꯜꯂꯤ? ꯑꯣ, ꯐꯝꯕ ꯉꯝꯗꯦꯍꯦ꯫ ꯑꯩꯒꯤ ꯃꯣꯠꯇ ꯀꯟꯐꯔꯦꯟꯁ ꯑꯃꯒꯤꯗꯃꯛ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯊꯤꯝ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯁꯦꯡꯅꯗꯤ ꯃꯁꯤ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤꯒꯤ ꯊꯤꯝ ꯑꯃꯅꯤ꯫ ꯏꯁ꯭ꯋꯔꯅ ꯀꯔꯝꯅ ꯃꯈꯜ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯍꯥꯟꯅꯒꯤꯒꯨꯝ ꯍꯟꯖꯤꯟꯕꯤꯕꯁꯦ ꯀꯌꯥꯗ ꯐꯖꯕ, ꯃꯁꯤ ꯑꯍꯧꯕꯗꯒꯤꯁꯨ ꯍꯦꯜꯂꯤ꯫ ꯑꯩꯒꯤꯗꯃꯛꯇꯗꯤ ꯏꯄꯥ ꯌꯥꯎꯗꯅ ꯆꯥꯎꯔꯛꯈꯤ꯫ ꯍꯣꯏ, ꯋꯥꯔꯤ ꯑꯃꯒꯨꯝ ꯍꯥꯏꯔꯤꯕꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤꯗꯁꯨ ꯑꯗꯨꯝ ꯊꯣꯛꯏ꯫ ꯍꯣꯏ, ꯑꯩ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯈꯤ꯫ ꯅꯪꯒꯤ ꯊꯃꯣꯏ ꯁꯣꯛꯑꯝꯒꯅꯤ꯫ ꯊꯃꯣꯏ ꯁꯣꯛꯇꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯗꯨ ꯍꯟꯊꯅ ꯈꯟꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤ꯫ ꯑꯩꯅ ꯋꯥꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝꯅ ꯑꯩꯁꯦ ꯅꯤꯡꯕ ꯀꯥꯏꯔꯕ ꯑꯃ ꯑꯣꯏꯅ ꯏꯁꯥꯅ ꯂꯧꯖꯈꯤ꯫ ꯑꯩꯅ ꯈꯜꯂꯛꯈꯤ, ꯅꯣꯡꯃꯗꯤ ꯖꯣꯟ ꯐꯥꯎꯕ ꯌꯥꯎꯅ ꯃꯤ ꯂꯣꯏꯅꯃꯛꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯈꯪꯂꯛꯀꯅꯤ, ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ꯫ ꯅꯣꯡꯃ ꯑꯩ ꯏꯁ꯭ꯋꯔꯒ ꯑꯁꯨꯝ ꯆꯠꯃꯤꯟꯅꯔꯤꯉꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩ ꯌꯨꯝꯗ ꯂꯩꯅꯤꯡꯈꯤꯗꯦ, ꯃꯈꯣꯏꯅꯁꯨ ꯌꯨꯝꯗ ꯑꯩꯕꯨ ꯂꯩꯅꯍꯟꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯈꯨꯠꯁꯦꯝꯕꯨ ꯌꯥꯝꯅ ꯌꯦꯡꯗꯨꯅ ꯊꯥꯒꯠꯆꯔꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯑꯩꯒꯤ ꯈꯨꯠꯁꯦꯝꯁꯦ ꯄꯥꯝꯖꯕꯗꯣ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯩꯅ ꯍꯪꯂꯝꯃꯤ, ꯀꯔꯤ? ꯑꯩꯁꯦ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯤ, ꯑꯐꯕ ꯃꯃꯥ ꯑꯃꯁꯨꯡ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ ꯉꯝꯗ꯭ꯔꯤꯉꯩ ꯃꯔꯛꯁꯤꯗ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕ? ꯑꯗꯨꯗꯒꯤꯗꯤ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗ ꯑꯩꯁꯦ ꯀꯅꯥ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯏꯁꯤꯟꯕꯤꯕꯗꯣ ꯑꯩꯅ ꯐꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯅꯤꯡꯈꯥꯇꯝꯅ ꯍꯤꯡꯖꯈꯤ꯫ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯗ ꯈꯜꯍꯟꯅꯤꯡꯂꯤꯕꯁꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯊꯣꯔꯛꯅꯕ ꯑꯩꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯅꯕ ꯂꯦꯞꯂꯕꯁꯨ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕꯁꯤ ꯈꯖꯤꯛꯇ ꯍꯟꯊꯕ ꯊꯥꯛ ꯑꯗꯨꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯗꯨ ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯇꯧꯔꯤꯕꯁꯤ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ
ꯂꯥꯜꯂꯛꯄꯗꯗꯤ ꯑꯩꯅ ꯅꯤꯡꯁꯤꯡꯂꯤ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯐꯅꯌꯥꯝꯅ ꯐꯅ ꯂꯩꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯩꯅ ꯄꯥꯝꯂꯤꯕꯗꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯍꯥꯟꯅꯒꯤꯗꯣ ꯑꯃꯨꯛ ꯑꯣꯏꯍꯜꯂꯛꯄ ꯌꯥꯔꯔꯣꯏ꯫ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯑꯩꯉꯣꯟꯗ ꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯈꯟꯕꯗ ꯑꯁꯤꯒꯨꯝꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯄꯗ ꯈꯟꯐꯝ ꯈꯪꯗꯕ ꯌꯥꯎꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯨꯝꯕ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯐꯠꯇꯕ ꯑꯃ ꯇꯧꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯤ ꯌꯥꯝꯅ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯕ ꯈꯪꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯐꯕ ꯋꯥ ꯄꯥꯎ ꯑꯗꯨꯗꯤ ꯖꯤꯁꯨꯅ ꯑꯩꯈꯣꯏꯕꯨ ꯇꯥꯏꯁꯤꯟꯕꯤꯔꯦ꯫ ꯏꯁ꯭ꯋꯔ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯔꯕ ꯐꯖꯈ꯭ꯔꯕ ꯃꯄꯨꯡ ꯐꯥꯔꯕ ꯅꯤꯡꯊꯤꯔꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯕꯤꯅꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯊꯦꯡꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯇꯥꯟꯖꯥꯅꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏ ꯏꯁ꯭ꯋꯔꯒꯤ ꯈꯨꯠꯇꯤ ꯇꯦꯟꯗꯦ꯫ ꯍꯣꯏ ꯃꯗꯨ ꯆꯨꯝꯃꯦ, ꯃꯁꯤ ꯑꯆꯨꯝꯕꯃꯛꯅꯤ꯫ ꯏꯁꯣꯔꯗ ꯍꯟꯖꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯁꯨꯡꯊꯦꯡ ꯊꯦꯡꯗꯦ꯫ ꯏꯁꯣꯔꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯕ ꯑꯣꯏꯗꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯖꯣꯏꯁ, ꯅꯪꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯉꯛꯄ ꯐꯥꯎꯗꯦ꯫ ꯇꯁꯦꯡꯅ ꯃꯗꯨ ꯑꯩꯉꯣꯟꯗ ꯄꯥꯜꯂꯤ꯫ ꯑꯣ, ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ? ꯏꯁ꯭ꯋꯔꯗꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯈꯪꯉꯤ, ꯌꯥꯝꯅ ꯀꯨꯞꯅ ꯈꯪꯉꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯅꯕ ꯃꯍꯥꯛꯅ ꯀꯧꯕꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯪꯕ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯐꯍꯟꯕꯤꯕ ꯉꯝꯃꯤ꯫ ꯃꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯍꯥꯏꯕꯁꯦ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤꯒꯤ ꯏꯁꯣꯔ ꯈꯛꯇ ꯅꯠꯇꯦ, ꯑꯗꯨꯕꯨ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕꯁꯤꯡꯒꯤ ꯈꯛꯇꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯁꯤꯡ, ꯅꯤꯡꯁꯤꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯐꯍꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯃꯨꯛ ꯍꯟꯅ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨꯗ ꯂꯩꯇꯅꯅꯕꯒꯤ ꯃꯆꯥꯛ ꯑꯆꯧꯕ ꯑꯃ ꯑꯣꯏꯍꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯅꯤꯡꯁꯤꯡꯕꯕꯨ ꯐꯍꯟꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯥꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ? ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯎꯈꯠꯄ ꯌꯥꯗꯗꯅ ꯄꯜꯂꯒ ꯂꯩꯕ ꯀꯌꯥ ꯑꯃ ꯌꯥꯎꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯁ꯭ꯀꯨꯜꯗ ꯀꯥꯏꯕ ꯅꯪꯈꯤꯕ ꯊꯧꯗꯣꯛ ꯑꯃ, ꯅꯠꯇ꯭ꯔꯒꯅ ꯕꯕꯥꯅ ꯇꯥꯊꯤꯅ ꯇꯧꯈꯤꯕ, ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯁ꯭ꯇꯦꯁꯤ ꯆꯍꯤ 19 ꯁꯨꯕ ꯃꯇꯝꯗ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤꯕ, ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯄ ꯌꯥꯗꯕ, ꯑꯗꯨꯒ ꯃꯗꯨ ꯍꯦꯛ ꯈꯜꯂꯨꯕ ꯃꯇꯝꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ, ꯀꯤꯕ ꯐꯥꯎꯕ, ꯁꯤꯒꯨꯝꯕ ꯃꯤꯀꯨꯞꯁꯤꯡꯁꯤꯗ ꯖꯤꯁꯨꯕꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯇꯤ ꯑꯗꯨꯒꯨꯝꯕ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨꯒꯤ ꯏꯁꯣꯔꯁꯨ ꯑꯣꯏꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯀꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯁꯦ ꯅꯤꯡꯈꯥ ꯇꯝꯍꯟꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯧꯍꯧꯅꯅ ꯃꯍꯥꯛꯅ ꯏꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯅꯪꯉꯣꯟꯗ ꯆꯪꯍꯜꯂꯕꯗꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯤꯡꯈꯥ ꯇꯝꯍꯟꯒꯅꯤ꯫ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯐꯣꯡꯗꯣꯛꯄꯤꯕ 3ꯗ ꯁꯨꯝꯅ ꯍꯥꯏ, ꯑꯩꯅ ꯊꯣꯡꯗ ꯂꯦꯞꯇꯨꯅ ꯌꯩ꯫ ꯑꯁꯦꯡꯕꯩꯗꯤ ꯃꯁꯤ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯗ ꯏꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯂꯦꯇꯔ ꯑꯁꯤ ꯆꯔꯆꯦꯁꯁꯤꯡꯗ ꯏꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯅꯍꯥꯛꯅ ꯑꯩꯕꯨ ꯆꯪꯍꯜꯂꯕꯗꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯨꯡꯗ ꯂꯥꯛꯀꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯤ ꯍꯣꯡꯗꯣꯛꯀꯗꯕꯅꯤ꯫ ꯏꯁꯝ ꯁꯝꯅ ꯕꯥꯏꯕꯜꯅ ꯍꯥꯏ, ꯅꯪꯅ ꯊꯥꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯔꯁꯅꯨ꯫ ꯕꯥꯏꯕꯜꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯏꯕꯪꯄꯥꯟꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯇꯨꯅ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯊꯝꯕ ꯃꯇꯝꯗ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯔꯛꯀꯅꯤ꯫ ꯑꯩ ꯇꯁꯦꯡꯅ ꯊꯥꯖꯩ, ꯁꯥꯁꯇ꯭ꯔ 1-2ꯒꯤ ꯋꯥ ꯅꯠꯇꯦ, ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯑꯐꯕꯒꯤꯗꯃꯛꯇ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯥꯖꯩ꯫ ꯑꯩꯈꯣই ꯐꯕꯒꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔ ꯐꯕꯒꯤꯅꯤ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯦꯡꯅꯈꯤꯕ ꯅꯪꯒꯤ ꯆꯍꯤ 19 ꯁꯨꯕꯗ ꯏꯖꯠ ꯃꯥꯡꯍꯟꯕꯤꯈꯤꯕ ꯅꯪꯒꯤ ꯌꯨ ꯉꯥꯎꯕ ꯏꯄꯥ, ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯃ ꯑꯁꯤ ꯌꯦꯡꯂꯤꯕ ꯃꯤ ꯀꯌꯥꯒꯤ ꯃꯐꯝꯗ ꯊꯦꯡꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯄꯣꯔꯛꯄ ꯅꯠꯇꯦ, ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯅꯕ ꯄꯣꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯗꯤ ꯑꯩꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯄꯤꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯜꯍꯟꯕꯤꯕ ꯏꯁ꯭ꯋꯔꯅꯤ꯫ ꯑꯣꯏꯅꯤꯡꯕ ꯑꯣꯏꯗꯨꯅ ꯅꯪꯅ ꯏꯁ꯭ꯋꯔ ꯐꯩ ꯍꯥꯏꯅ ꯊꯥꯖꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯇꯧꯕꯤꯒꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯒꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯉꯛꯄꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯈꯤꯕ ꯏꯁꯣꯔꯅꯤ꯫ ꯍꯣꯏ, ꯊꯣꯛꯈ꯭ꯔꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯀꯌꯥ ꯅꯤꯡꯁꯤꯡꯂꯨꯔꯕꯁꯨ ꯃꯗꯨꯗꯒꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯍꯣꯏ, ꯏꯁꯣꯔꯗꯤ ꯑꯁꯨꯝꯅ ꯇꯧꯏ꯫ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯊꯧꯖꯥꯜ, ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯊꯧꯖꯥꯜ, ꯃꯤꯅꯤꯁꯇ꯭ꯔꯤ, ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯇꯥꯡꯗ ꯈꯪꯂꯛꯄꯁꯤꯡ, ꯏꯁꯣꯔꯕꯨ ꯐꯖꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯌꯥꯝꯕ ꯃꯤꯁꯤꯡꯅ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯕ ꯏꯀꯥꯏꯔꯣꯏ꯫ ꯑꯩꯅ ꯇꯝꯕꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ꯫ ꯅꯈꯣꯏꯁꯨ ꯇꯧꯔꯝꯒꯅꯤ ꯊꯥꯖꯩ꯫
Matam kayagi mamangda thokrabasing adu ningsingduna wari sanaba matamda nakhoida madu phaurakpa yaudra aidi phawi. Pikliba nupi macha adugi izzat temsingnakiba mahakki mapunsi chuppa adugi akiba aduna phajinduna thambirakiba pumnamak asi haiba matamda adubu Bible na hai nangna Kristada leiba matamda nang anauba khusem amani ariba pumnamak chatkre nangna haibagumna aikhoina madu ningsingbaduna nauna amuk haiba matamda madu mayambu taknaba sizinai ai isa ithanta nungaitanaba aina madu ningsinguba nate aisi kayam otpikibano haibagi nate aikhoidi Kristada anauba khutsemni Ishwarna taisinbiba asi pumnau nauhanbi Chume akhoi yumban bagi ahan bagi chahi khara do hojik oiribsiga asukimati khene akhoi hojik se pura tongan ba mi amamam oiribni aidi ngae masi restoration gi phajaba adu masimakni akhoi Kristada changjaki aduga mahakna akhoi bu nungdegi mapan yauna phanbi khibani akhoi gi yumban bagi punsi mahakna phanbi khi tasena hairagadi akhoi khainaramgadauba thodok ani yaukhrabane adubu mahakna akhoi gi yumban bagi punsi phanbi khi aduga akhoi imung manung mahakna phanbiki adudagi hauduna masidagi akhoi restoration gi ministry ama akhoi na haujare Hoi, aikoina Ishwar se phai haibase aikoina khange amasung ure. Aina haizaningbadi Ishwarda leiriba aikoibu amang ata nungaitaba khudingdagi phahanba ngambagi pangal asi aikoina khangba ngambadagi hena chawi haibasini. Nangdi aina thiribani. Nangdi aigi nushibine. Malem asina semdringaigi mamangda aigi mifamdi nangonda leiribani. Adubu masi aina khangkhide. Aduga mahakki nushibana aikoibu hongale. Aina aigi mamangi oiba punsigi matangda wakhan khanba matamda aise tonganba mi amagumna ui amasung phawe. Ishwarna aikoibu ngaiba nate mahakna aikoibu khanbibani angakpani Ishwarna aikoibu khanbire. Chume. Hoi chume Thessalonian da yauba wahi adu ayam pamjai thawai wakhal hakchang pumba Jesu Christ lakti phauba akhoi bu ngakpi senbigani haibase ayam pamjai pomnamak miyoibagi oiriba phibam khudingmak sing mapung phana restoration tauba haibase ishurgi apamani haibase ai haijanige aina khanbada Joyce Christianity haibase masimakni haibase mi singna khangnade haibase ai hainige O makhoi khangde aina khanbada anambana sumaina oina haige mi mayam ama aisu sumaina chahi kaya leiramlibani Christian hairaga nongmaijing khudingi church satpa phajana leinaba hotnaba afaba ama oinanaba hotnaba chummi phanaba hotnabani thabak oina nungtigi Bible chapter ama pai gyandi tadi sab manaba prarthana du adum tawi tawriba prarthana aduda thajaba haibasu yaude khudingmak tawpham thokpagi tawba oirami nungaitaba adudi Jisuna aigi kanbiba mapuni haibasi ai thajai aran khubamgi para ai khangi siraba matungda ai swargada chatkani haibasi thamoi sengna thajai adubu punsi chuppa adum waduna lenba oigani atopa mi kaya amasu wahanbada ai mai pakpa haibadu oigani madu mahak khangba mahakki lomba naidaba punsi khangnabagi-damak nakhoi khara tawraga hapta amada nongma churchta lakpana oiba yaroi nahakki punsi pumba hiram khudingmak Ishwarna taisinbiba pami haibasi khangadabani conference asigidamakta ai yamna harawi nakhoina mafam asida lakpibagi-damakta aina thagatpa phongdokjari maramdi taisinbagi matangda phajana takpa ngamba ojasingi marakta nakhoisu phauraba amani nakhoina yamna laina amadi chamna takpi aikhoi icham chamba mi ngaktani nang aikhoi loina icham chamba mi ngaktani aina Fenton dagini nakhoina Colorado dagini aikhoi khudingmak icham chamba mi ngaktani aikhoina phauba asoiba kaya thengnarurabasu Kristabu loksinjaduna ahongba oiro haujikti aikhoi loinamak taisinabire aikhoisi isam chamdre Ishwarna amada tawbibadu mahakna mipum khudingmakta tawbigani conference asi thogat pinabagi-damakta nakhoina aikhoigi irakta leiba asida thagatjari aina thajai madudi nakhoina
ꯄꯥꯡꯒꯜꯕ ꯋꯥꯍꯩ ꯈꯔꯗꯤ ꯁꯔꯨꯛ ꯌꯥꯃꯤꯟꯅꯒꯅꯤ ꯑꯁꯨꯝꯅ ꯏꯁ꯭ꯋꯔꯅ ꯑꯐꯕ ꯄꯣꯠ ꯀꯌꯥ ꯄꯤꯕꯤꯒꯅꯤ꯫ ꯅꯦꯟꯁꯤ ꯑꯜꯀꯣꯔꯟꯁꯨ ꯂꯥꯛꯀꯅꯤ, ꯃꯍꯥꯛꯅ ꯄꯥꯡꯒꯜꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯕꯤꯒꯅꯤ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani.